Churachandpur district United Kuki National Army UKNA gi ambushta KNA gi Deputy Commander in Chief yauna miyoi ahum sire haidorakpo maruna panbadagi micham nupi amasu Leikhidre haire KNA gi Commanding in Chief Thapi amadi mahakka loinana miyoi ani punna makoi ahum gari amada chatlingaida hanadagi lumduna leiramba masak khangdaba kuki khulai paiba singna khudakta nongmai kapsinduna ambush tawramkibani haire Thodok thokfa madumaktada makoi ahumak sikhibaga loinana haidorakpa maruna panba oigani haiba chahi yamlaba nupi amasu sokhi haire thajaba yaba paw amagi matungina ngasigi khuthokna baduda Leikhidre miyoi sing adu Thenkhothang Haukib Allies Thapi chahi 95 Saikhogin chahi 53 Lengau hau chahi 35 Leikhidre Thapi Allies Thangboi haina khangnaba housing Central Lengaka suspension of operation gi khudek pina duna leiba Kuki National Organization Kuki National Army KNA gi Deputy Commander in Chief yaure ngasi khuthokna baduda Leikhidre Thapi asi KNO gi President PS Haukip ki mayanu pani hairi paugi likhu namanadi Thapi hairi nupa asi Manipur da thokliba chahi ani helaklaba irang asigi lisingani kunhumdoi gi October 18 da Moreda Sub Division Police Officer oina thabak tawramba Chongtham Ananbu nongmaina kaptuna hatpada chenabani su hairi loinana mahak Kumja lisingani kulhumdoi gi Junthada Tengnopal Police Station dagi khuchukhulai amadi nongmai maru kaya lut tawkhibagi thodokta hakthengna chenabani hairi amaromda ngasigi UKNA gi NA na tawkhiba ambush aduda haidorakpa maruna panbani haiba nupi adu Churachandpur District Hospital da laying naba pukhathi adubu hospital da matam khara laikat naramlaba matung mahakya asokpana maram oiraga laikat naba ngamdana Leikhidre hairi Leikhidre bi nupi adu Churachandpur gi Koite dagi falhing chahi humfutarani thoi kawi hairi thodok adugi makha chatharak poina khuthokna famaduda security force ke hen forcing thomjin duna thiba humbagi thabak chathakre hairi security force sing na mafamadуда gi kapthokraba ahangbo nongmai marugi tokning sing fangki thajaba ya bapaw amanang ngasi gambus adu United Kuki National Army UKNA na chathabani haina khanghalakre